Ccpur Noney phaoduna Kangpokpi takiba lambi pering drug ki lambi olakli security force na brown sugar kg 2.193 tupul bridge mayadagi fatmangkri Manipur police amadi CRPF ki apunba kangbu man hawkibi yum sakasanam ki nungtilda akaknaba pawam phangmadagi asat wok sing sek tawda brown sugar ni singnaba polam sing amuba masugi Mahindra Scorpio amadi fatmangkri Police tagi phangma pawnai hawkibi yum sakasanumita New Kaithal Manbi police Noney police Taramapan suba Assam Rifles amadi CRPF ki apunba kangbu mana Kangpokpi district ESP ki meyam khara tupul bridge manata akaknaba pawam phangmadagi operation satharingaida Pongring Rong Palace Tana Lakpa number Tarab Amubamus Mahindra Scorpio Makamnu Hong Pong Tauda Garidu Tolakiba Muedu Homilan Kongsai Sekun Panamadi Genmilan Hawkip Sekungame Apokpa Shamkon Hawkip ni have Kamaki Makoi Singnabadi Makata Tiganabagi the Noney police station Pudru Wohong Toki Ahanbada Gemilona Makoi Garida Dragpura I have Masana Yazakiti Adu Kona Tanga Masana Yazabagaluina is the Ton Kimala New Mina Executive Magistrate Oina Gari Edu Tibuhumi Tabaks Tabaduda witness Uninki Tibuhumi Tabaks Tabadu Gari Edu Sendok Sadolaba rooftop ta Sapon Cape Sam Gamodra Tarukta brown sugar in Singapore 2.193 Yoramatina Kivineri Honmelen Amadi Genmele Noney police station formal arrest or Rabamatung Makata and Tiganabidama Marinaba police station Sinakri Rajendra Modi Moirangthem miyamna Toubimal utpham thoi haina kiran Rijujuna phongdokiba wafam angakpa phawi Congress Moirangthem to paikhaliba tuan masako thorang sigidama Moirangthem miyamna leiba sigi Prime Minister Rajendra Modi bu Toubimal utpham thoi haina phongdokiba wafam adu yaningdaba phongdoktuna leibaki sako thorang mari leinaba thabak thorom paikhatpa haibisi Prime Minister ama oibigi tangai phadana pangthoktaba yadraba Constitution Piba Matho Amani Haina AICC ki Ladiba Minority Department ki National Coordinator Oibatanatana Manipur ki su in charge Oiriba Congress Party ki Lusingba Ramesh Kumar Sethi na Phongdokre Hariba Wapam asi Dimapur da Pangthokpa Thorama Madasar Garaduna Rajesh Kumar Sethi na Phongdokhibani Mangna Makha Taradun Hai Hawkiba saying lisingani kungo humdoi gi me humdigi hawduna ngasi pawbu lusindana leiriba Manipur gi irang asi burusinabigi dama Prime Minister Rajendra Modi na Manipur ngasi pawbu sattuna leba asigi Prime Minister amu oibigi mathaudagi leithoktuna leiri Manipur thokliba crisis asi Modi na silent spectator oiduna leiri Manipur thokliba irang asina maram oiduna miyoi sani hena laikidre miyoi lising kyana mayuma kei thadoktuna state atu da hangliba tuan relief camps nusung phamloduna leiri Masing thingamdraba yum amadi dharmaga mari leinaba laining laisun tawriba mafum kaya mai thaduna mangan takan krabasu ngasi pawba Prime Minister Rajendra Modi na Manipur khungul dadan leiri region asida leiriba miyam atuki mati awab se thingkhang leirabasu PM Rajendra Modi na yamna haina singna miyam gi awab diki na thaiduna ngasi pawba leiri miyam gi lusing bhaibisi social media statement thokpa dunati Miyamna awab taraba matana miyam gidamak lepa aduni haina mahakna Prime Minister Rajendra Modi bu penaba phongdoki Manipur thoklibi irang sina maram oiduna awana taraba miyamna tangai phadana Prime Minister Rajendra Modi bu mathau tawringi matam asida Prime Minister Rajendra Modi kadaida lekhibagi maram aduna reason asida leiriba miyamna Rajendra Modi bu Toubimal utpham thokpra hainasu mangna hanglakli State government amadi miyam khangandana lona thumna India lengana kokila holup singasu sangdok loitabani Kokila Holup KNO UPF Loina Central State Government Nakal Ahungi Oiba Santigi Ori Shanari Basigi Ground Rule Amatangana Satrabanina Matam Loikraba Suspension of Operation Suosi Makhatana Sangdokam Toktre Haina Mitai Tribe Union Gi Organization Secretary Takelambam Parijat Singan Kuyik Bidan Tokwa Suraman Fondorakli Patana the Hill Officer Kaptur Halamde, Bihargi Patana the Sayankai Suraba, Rural Hill Officer Amamasakang the Visin and Nomina Kaptur Halamne Hena, officials in the Pondokri, Laki Draba Miedugi Maming Sarendra Kumar Kawi Hena Fondola than officials in the Nike, Kumar Labu Amad Tabak Sudun, Lading it Taudo, Nanumidang, Patanaga, Pipra area the Liba, Ccpur Kunatokimini, Kunjasim Yorol Paladuna Subdivisional Police Officer Kan Haishingana Paumishin Nike, Labuk to the Nomai Kapiki Makulta, but the Gimakoi Sensin Gang Luba Kumar Nomina Palaga Ganta the Lamatinaki, Makulata Maranapo Hospital, Madapokat Kidu Bulek and Navangam than a Siki and a Puduluna, Shinganaki, Mag Haksang the Portsmouth Taunaba Taki Bugarina, How's it ticket Piggy Tabak Satari?
Assam Sarkar Manipur ki lola masumayek sakhang birak pasi ekoi ki khwaidi ki labuk phabani karam punsi Milal Assam Guwahati panana sindranga si Shri Radha Gobind Mandir Kekura Nagar Dispur mitay mek tamkhibi ki ahan batanga ki certificate yenthokpi ki thormpang tokre thauram madu ki wahog dokpi reduna Milal Guwahati panagi secretary karam punsi pana kibada ekoi ki lola masumay asi Assam lengana sakhang birak pasi ekoi ki khwaidi ki hena lebuk phabani maram maduna Guwahati ki manungsana laiba mitay isilina oksingna mitay mek hainaba tambiwaki Milal Guwahati Panagi President Dr. M. Gopal Nahikibeda Guwahati Manungda Lariba Mitay Lekagi Miyosing Mitay Measi Tamna Bohonaragani Mashida Miyam Sumating Pangbiwaki Taura Maduga Mari Lainana Ahanba Fiesta Mitay Mek Tamkiba Mahiroi Kunda Sarabiki Yentoki Bagaloina Anisuba Fiesku and Mahiroi Taraga Mangada Mitay Mek Tapi Tambibiki Taura Masu Autoki Nasigi Taura Maduda Milal Assami President Seram Rojit Mandap Committee ki President Jumnam Thambal, Milal Guwahati Panagi Advisor Huidrom Prem Kumar Masum Vice President Ngangum Probal Sargyaki. Fit India Sunday on cycle ki thorompang tokre. Nomgi manung the cycle thobi ki haina bimi pung khuding the lairabadi haksang bu na diek na thamangam gani Bikram. Ngasi July taragum de ayu pung tere tab matamda Sai NERC Tagel Impala Madi Manipur Lenga ki Tourism Department ani kusam nadana Fit India Sunday on cycle ki tharama Manipur ki Tourism Director Lalonpham Bikram Madi Sai NERC Tagel Impal ki Assistant Director Laishram Samnitayan flag off tawduna Sai in ERC Impal Complex ki lam thakre Thauramasi kumza English ani ka kunga mari ki December 10 ki Bharat ki Prime Minister Narendra Modi ki meyam khada Ministry of Youth Affairs and Sport na launch tawduna Nationwide Fitness Initiative to combat obesity panam gi thausalam oina satharakiba thauram gi manungsana pangtokibani hariba thauramasi da tuan ba cyclisting na sarugyaduna Sai in ERC Takil Impal di Horaga Langjing Asawa Iroi Shemba Moirangthem Uripok North AOC Manipur Tourism Department Kangla Mamang Kaisampat Kwakaithel Tera Bazar na singba phauduna laglaga Sai NERC Takil Impal da adumak thungla dunu lusinki Thauram asigi flag off tawdringe mangoinana Director Tourism Lalonpham Bikram Singan haikibeda Fit India Sunday on cycle ki thauramasi nomagi manungna cycle thobi gi haina BSC mipung khuding da lairabadi haksang bu na da yektana thambada aikoina nungti gi seasonary vehicle sing gi tholakliba maikhu gi sang asi kharadang oirabus hanthanba ngamlabadi matam asigi population gi kharada oirabus hanthanba ngamgani khanjai loinana ministry gi panamda promote cycling is a sustainable inclusive and eco-friendly form of exercise uhenduna Fit India Sundays on Cycle is a nationwide fitness initiative to combat obesity si phamangani loinana Manipur gi district khudimakta DC singa tanaraga pangthokning gi apamba su phungtokhi Moirangthem Rajendra Dr. Thiam Suresh Literary Award 2025 khusana gadawri Patriotic Writers Forum PAWF Manipur na say khudingi Manipuri lon gi saknai ba ai bising na piduna lakpa Dr. Thiam Suresh Literary Award 2025 Tentha Khunjang Mayalekai da leiba Kabiraj Moirangthem Rajendra Singha da heng July 10 ga marigi nungthul pung ama taba matamda Manipur Press Cup Imphal da pangthokadaba forum gi thoram ama da aiba Moirangthem Rajendra da piduna ikai khuna ulagani haina PAWF Manipur na press thokpa chirol sin hairi Shola sin hai laikhidraba forum asigi petrol member oibiramba Health Services Manipur ki hanagi Director Dr. Thiam Suresh ki mingda maki imung manung na katpa award asida shalama citation ama memento ama di seloina lupa lising tarai yauri Moirangthem Rajendra na award asi phanglaba ahum surwa ai boiri mamang da layoi khraba aiba sana lukhoi amadi ya school khoirakpum na mathang sin kumza English ngani ga kunga humdoi amadi kunga marida phangki hari sei si Dr. Thiam Suresh Literary Award Panglagadaba Aiba Moirangthem Rajendra Kumza English Ngamba Samapanga Nifuga Matugi February Taraga Mangada Moirangthem Iwo Tomba Madi Naurem Ningol Moirangthem Ongbi Kumti Gunamani Mapari Oina Thawal District ki Manung Sarma Tentha Khunjau Mayale Kaida Taibang Khongdarki Naurem Ningol Zaminiga Yumba Lambida Khungda Minerki Dubu Loinabi Zamininga na Taibang Paltatoki Guwahati University ki Makada MA
Economics loisilakhraba Moirangthem Rajendra matam sangna Thawal College sahi 38 ga tha nipan oja oiramnaga kumja English nganida thabak tiki pothaki Moirangthem Rajendra tuan hiram khut thari ba iba mane kumja English ngani ga kunga mari phawbada ma ki lairik yangkhai ga taruk ki mathakta phong ki badana tana booklet format lairik kun ga humdoi rom spongre lairik iba ama oibi ki mathakta makna Manipur gi literature amadi culture bu yokhatna bi gi wakhalonda makna hauji tuan award taragi award donor oiduna miyam gi thawal tawri loinana tuan ba loina sirol sahitya gi lup taraga mathui gi asang ba lup loi oidi hairinisu pawsta makata na su phungdorakli Tamayam sum tauksem bloki praja sing napsa sing tha ahum hena phangdana leiri Tamelong district ki manungsana yamna lamna leiba sotharaba area am oiriba Tamai block amadi tauksem block ki praja sing phangpham thokpa National Food Security Act napsa gi seng phangandana leiri haina hanagi Tamai AC ki MLA ki thon baw new mine phongdokre Mana permission phungdorakhibi ki matungina Tamai block ki oina mafamdugi praja sing phanggadaba napsa gi sing asi thahum asi phangdaduna leiri aduga tauksem block ki napsa gi beneficiary oiriba miyam gi oina tha ani gi seng phangdana leiri aduna athupa matamda phangpham thokpa napsa gi sing asi beneficiary singda phangan biyo haiki Mangna hai Tamai block ki oina beneficiary singi phangpham thokpa tha ahum gi napsa gi seng asi quinton lising ani ga satru ko yangkai gi nithuni masi seng bag to oiraga na bag lising wanga ga sahum rong oigani aduga tauksem block ki beneficiary singi oina tha ani gi phangdana leiri ba seng gi saru asi quinton lising amaga satre ko humdra ga ni pani aduga seng bag oina lising ahum khara hen bani napsa gi phangpham thokpa sing phangdaduna leiba sina Tamelong district ki manung hanjinba Tamai amadi tauksem gi praja singda awaba sauna me Maduna hairiba napsagi seng asi beneficiary singda atuba matamda phangan biu haina makna phongdokhi hairi ado tentana sumna myamna thamjaramge hausikoina di myam paw su matang ase lu sinjarage amasu makhata ba anoba update myam punna ngamina sena su channel sigi mekeri gi myang e phamda makhata na thamjari makhata ba anoba update myam punna ngamina si